ꯗꯣꯛꯇꯔꯅ ꯏꯕꯤꯔꯛꯄ ꯍꯤꯗꯥꯛꯀꯤ ꯆꯦꯁꯦ ꯄꯨꯗꯨꯅ ꯐꯥꯔꯃꯥꯁꯤ ꯈꯨꯗꯤꯡꯗ ꯍꯪꯖꯕꯅꯤ ꯑꯍꯧꯕꯗ ꯏꯔꯤꯕ ꯍꯤꯗꯥꯛꯁꯦ ꯑꯁꯤꯃꯗꯤ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯦꯅꯦ ꯗꯣꯛꯇꯔ ꯀꯝꯗꯧꯁꯤꯒꯦ ꯗꯣꯛꯇꯔ ꯑꯍꯧꯕꯩꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯀꯣꯂꯣꯝꯁꯦ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯀꯩꯅꯣ ꯈꯔ ꯄꯪꯏ ꯁꯤꯜꯂꯒ ꯌꯦꯡꯕꯅꯤ ꯑꯗꯨꯗꯤ ꯍꯤꯗꯥꯛ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯣꯂꯣꯝꯁꯦ ꯑꯃꯨꯛ ꯌꯥꯔꯤꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯗꯤ ꯗꯣꯛꯇꯔꯒꯤ ꯋꯥꯁꯤꯗꯤ ꯑꯩꯗꯤ ꯐꯥꯔꯃꯥꯁꯤ ꯄꯨꯟꯅ 52ꯃꯨꯛ ꯆꯠꯂꯨꯔꯦꯗꯅ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯗꯣꯛꯇꯔ ꯕꯥꯕꯨ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯑꯔꯦꯝꯕꯗ ꯋꯥꯅꯅꯕ ꯍꯥꯏꯕ ꯐꯥꯔꯃꯥꯁꯤ ꯑꯃꯗ ꯍꯪꯂꯨꯔꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯌꯦꯡ ꯄꯨꯕꯤꯔꯛꯀꯦ ꯍꯥꯏ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯪꯂꯨꯕꯗꯅ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯊꯤꯡꯈ꯭ꯔꯦ ꯑꯇꯣꯞꯄ ꯀꯝꯄꯣꯖꯤꯁꯟ ꯃꯥꯟꯅꯕ ꯂꯩ ꯑꯇꯣꯞꯄ ꯄꯤꯔꯛꯎꯔꯥ ꯑꯃꯨꯛ ꯍꯥꯏ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯍꯪꯂꯨꯔꯦ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯊꯤꯡꯈ꯭ꯔꯦ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯝꯄꯣꯖꯤꯁꯟ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯍꯤꯗꯥꯛ ꯑꯣꯏꯅ ꯄꯤꯔꯛꯎꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦ ꯐꯥꯔꯃꯥꯁꯤꯁꯤꯡꯁꯤꯁꯨ ꯖꯥꯠ ꯖꯥꯠꯅꯤꯀꯣ ꯃꯁꯤ ꯀꯝꯄꯅꯤꯁꯤꯗꯤ ꯊꯤꯡꯈ꯭ꯔꯦ ꯕ꯭ꯂꯦꯛꯇ ꯅꯠꯇ꯭ꯔꯗꯤ ꯐꯪꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯑꯀꯣꯟꯕꯒꯤ ꯑꯗꯨꯃꯗꯤ ꯀꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯗꯤ ꯀꯦꯟꯁꯔꯒꯤ ꯍꯤꯗꯥꯛꯅꯤꯅꯦ ꯀꯅꯥ ꯀꯦꯟꯁꯔ ꯅꯥꯕ ꯌꯥꯎꯔꯤꯕꯅꯣ ꯀꯥꯏꯅ ꯍꯪꯖꯤꯜꯂꯛꯏꯅꯦ ꯗꯣꯛꯇꯔ ꯇꯣꯝꯕ ꯋꯥꯇꯔ ꯏꯁꯤꯡꯁꯦ ꯃꯌꯦꯛ 3 ꯍꯥꯏꯕꯗꯤ ꯂꯦꯇꯔ 3ꯈꯛ ꯄꯨꯟꯁꯤꯜꯂꯒ ꯑꯀꯟꯕ ꯏꯁꯤꯡ ꯍꯥꯔꯠ ꯋꯥꯇꯔ ꯑꯣꯜꯍꯟꯕ ꯌꯥꯏ ꯃꯌꯦꯛ 3ꯗꯣ ꯍꯥꯏꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯂꯦꯇꯔ 3ꯗꯣ ꯃꯦꯝ ICE ꯑꯥꯏꯁ ꯚꯦꯔꯤ ꯒꯨꯗ ꯇꯣꯝꯕ ꯚꯦꯔꯤ ꯒꯨꯗ ꯌꯥꯝ ꯍꯩꯀꯣ ꯑꯗꯨ ꯃꯊꯪꯒꯤ ꯀꯣꯏꯁꯟ ꯑꯃꯨꯛ ꯍꯪꯉꯒꯦ ꯀꯣ ꯁꯣ ꯍꯥꯏꯕꯗꯤ ꯀꯤꯗꯣ ꯀꯤ 2ꯈꯛ ꯂꯩ ꯀꯤ 2 ꯑꯗꯣ ꯊꯣꯡ ꯑꯃꯠꯇꯁꯨ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦ ꯀꯔꯤ ꯀꯤꯅꯣ within 5 seconds answer me ꯑꯩꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯣ ꯃꯦꯝ ꯑꯗꯨꯗꯤ ꯃꯣꯡꯀꯤ ꯑꯃꯁꯨꯡ ꯗꯣꯡꯀꯤ ꯋꯥꯎ ꯚꯦꯔꯤ ꯔꯥꯏꯠꯐꯨꯜ ꯌꯥꯝ ꯆꯨꯝꯃꯦ ꯇꯣꯝꯕ ꯅꯪ ꯌꯥꯝ ꯍꯩꯔꯦꯀꯣ ꯑꯗꯣ ꯂꯥꯁ ꯀꯣꯏꯁꯟ ꯑꯃ ꯍꯪꯂꯛꯀꯦ ꯀꯣꯏꯁꯟ ꯑꯃꯒ ꯀꯣ ꯑꯗꯨꯗꯤ ꯅꯪꯅꯗꯤ ꯇꯧꯕ ꯉꯝꯕ ꯑꯗꯨꯒ ꯀꯅꯥꯃꯗꯇꯅꯗꯤ ꯎꯕ ꯐꯪꯗꯕ ꯅꯪ ꯅꯁꯥꯃꯛꯅ ꯐꯥꯎꯕ ꯎꯕ ꯐꯪꯗꯕ ꯀꯔꯤꯅꯣ ꯀꯔꯤ ꯄꯣꯠꯅꯣ ꯅꯪꯅꯗꯤ ꯇꯧꯕ ꯉꯝꯕ ꯃꯦꯝ ꯁꯣꯔ ꯍꯣꯟꯕ ꯋꯥꯎ ꯑꯃꯨꯛꯀꯁꯨ ꯚꯦꯔꯤ ꯔꯥꯏꯠꯐꯨꯜ ꯌꯥꯝ ꯆꯨꯝꯃꯦ ꯇꯣꯝꯕ ꯅꯪ ꯌꯥꯝ ꯍꯩꯔꯦ ꯑꯗꯣ ꯅꯪ ꯌꯥꯝꯅ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯈꯪꯒꯅꯤ ꯍꯟꯗꯛꯀꯤ ꯀꯣꯏꯁꯟꯁꯦ ꯑꯃꯒ ꯍꯪꯂꯛꯀꯦꯀꯣ ꯍꯟꯗꯛꯇꯤ ꯄꯥꯈꯣꯡꯅꯤ ꯅꯪ ꯍꯩꯗꯧ ꯃꯥꯟꯗꯦ ꯍꯩꯔꯗꯤ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯗꯤ ꯍꯪꯂꯛꯑꯒꯦꯀꯣ ꯇꯣꯝꯕ ꯔꯦꯗꯤ ꯑꯩꯁꯦ ꯏꯃꯩ ꯈꯛꯇꯪꯒ ꯂꯣꯏꯅꯅ ꯂꯥꯛꯏ ꯏꯈꯣꯡ ꯏꯈꯨꯠꯁꯨ ꯌꯥꯎꯖꯔꯛꯇꯦ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯈꯣꯡ ꯏꯈꯨꯠꯁꯨ ꯄꯥꯜꯂꯦ ꯑꯗꯨꯕꯨꯅꯦ ꯑꯃꯨꯛ ꯏꯃꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯇꯣꯝꯕ ꯍꯥꯏꯔꯣ ꯃꯦꯗꯥꯝ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯥꯏꯕꯤꯔꯛꯑꯣꯕ ꯇꯣꯝꯕ ꯅꯪ ꯂꯁꯤꯡ ꯇꯧꯔꯒ ꯅꯥꯀꯣꯡꯗꯣ ꯈꯔ ꯇꯣꯏꯅ ꯁꯦꯡꯗꯣꯛꯎꯀꯣ ꯍꯥꯏꯔꯒꯦ ꯃꯨꯟꯅ ꯇꯥꯔꯣ ꯑꯩꯁꯦ ꯏꯃꯩꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯈꯣꯡ ꯏꯈꯨꯠꯇꯤ ꯌꯥꯎꯖꯔꯛꯇꯦ ꯍꯧꯖꯤꯛꯇꯤ ꯏꯈꯣꯡ ꯏꯈꯨꯠ ꯑꯃꯨꯛ ꯄꯥꯜꯂꯦ ꯌꯥꯎꯔꯦ ꯑꯗꯨꯕꯨ ꯏꯃꯩꯗꯤ ꯑꯃꯨꯛ ꯌꯥꯎꯗ꯭ꯔꯦ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯦꯝ ꯍꯪꯉꯣꯏꯅꯤ ꯍꯪꯉꯣꯏ ꯃꯦꯝ ꯍꯪꯉꯣꯏꯁꯤ ꯍꯥꯏ ꯊꯥꯖꯔꯣꯏ ꯍꯥꯎꯕꯗꯤ ꯍꯥꯎꯋꯦ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯤ ꯈꯨꯠꯍꯥꯎ ꯑꯃ ꯃꯦꯝ ꯇꯣꯝꯕ ꯌꯥꯔꯦ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯅꯪꯁꯨ ꯌꯨꯝꯗ ꯆꯥꯍꯜꯂꯣꯀꯣ ꯌꯥꯔꯦ